Lakhipur Online Putoksaba December ki tang tara humdoi Thangzer numit ki Khomjinba Pao tabirase. Ahanbada marui papao. Nupilaan lingsing thoram tongan malup kaya na senduna Manipur gi mapan da sungarang cinglem na pangthokre. Saknai raba saisak pa Jubin Garg laikidaba ki case ta SIT na charge sheet thangat kre. Badarpur Ghat ki Gamon Thong Pungnipan ki ane thingzin kre. Hanagi Kendra gi Home Minister amasung Lok Sabha gi Speaker Shivras Patel laikidre amasung Jiribamda diabetes numit pangthokre gynecology amasung radiology ki doctor ani thabak hauragani. Haujik mapung oiba pau tabirase. All Assam Manipuri Women Mairapabi Coordination Committee Headquarters Silchar gi meeting makhada Berakhal Khelma Tuko Lama amadi Rangir Khal na chingba Kul Singna Yumbu Oiduna Marfutaruk Subanupilal Gining Sing Thauram Ramnagar Berakhal Silchar da pangthokre. Ayukta Coordination Committee asigi President Konjengbam Ongwi Aruna Debina Lupki Piral Singkhatlaba matung miyam punna laikidaba ima singi saktamda leisukat ke matungda miyam punna yaipa khongsedama susatke. Tharomasigi ayuki session da All Assam Manipuri Women Mairapabi Coordination Committee Central Committee ki Vice President Khaidem Ongbi Bimbabati Devi Barak Tampak ki saknaraba aibi Badrunesa Silchar gi ZPC Nurul Istambar Bhuya amadi Advocate Ngangom Raba Kantana Mathangsina Mipamapu amasung ikai khomnajaba mithung sing oina dais taphamki. Ayuki session da Dr. Sagapa Merina Assistant Professor Nehru College Poilapulna wahodok pikhi. Session asida lamdam kayadagi lakiba maira lup singi awat apa singi matangda khananinaki. Nungthilgi apongba miphamda All Assam Manipuri Women Mairapabi Coordination Committee Central Committee ki President Konjengbam Ongbi Aruna Devi, Assam gi Food and Civil Supplies, Mines and Minerals and Barak Valley Development Minister Kausik Rai, Silchar gi MLA Dipayan Chakrabarti, RK Kopal Sana Retired Secretary Department of Irrigation, Dr. Yangkhom Nungsiton, Professor and HOD, Department of Forensic Medicine, Medical College Silchar, Dr. Khaidem Nandababu, Senior Physician and Medicine Specialist, Reverend Father Surjit Tika, Principal, Don Bosco Higher Secondary School Silchar, Dr. K.H. Jiten Singh Hazari, Deputy Superintendent, SM Dev Civil Hospital Silchar Amadi, Professor Khumujam Thiren, HOD, Department of Linguistics, Assam University Silchar na Mathang Sidna, Mipamapu, Mithunglen, Saknairaba Mithung Amadi, Ikai Khomnajaba Mithung Sing oina dais taphamki. Thaurumgi makha chatharakpa oina dignitary singda Ikai Khomnaba utpa oina lengyan amadi memento tamkibaga loinana thauramasi haudokpa oina dignitary singna maira chukatki. Matungda Manipur gi Nupilaan da thawai katkraba laikidaba singi maphamda hailai katuna Ikai Khomnaba utki. Thauramasi session animakta Binita Puyam amadi mahaki kangbuna sayo isai sakhi. Aphongba miphamda oinam ongbi ibem lai Chairperson Reception Committee na taramna oklaba matung Coordination Committee asigi General Secretary Komlabati Debina Thorumgi maru oiba warol thambiki. Session asida Nupilaan na aikhoida piriba thauna haiba hiramda Dr. K.N. Chan, Retired HOD, Department of Manipuri, GC College Silchar, Nupilaan amadi Manipuri ima singna Khunaida lauriba thodang haiba hiramda Moirangthem Ongbi Lakitombi, Retired Professor, Manipuri Department, Women College Silchar, Economic Freedom amadi Nupilaan haiba hiramda Professor Haubam Nani Kumar, Assam University Silchar amadi Contribution of Manipuri Women in Socio-Economic and Cultural Development of Society haiba hiramda Assistant Accounts Officer O Anindita Singhana nainaki. Thaurumgi manung chenna laikhidrabi ima singda Ikai Khomnaba utki amadi ahal oirabi Mairapabi ima singda lengyan phi amadi memento khudol tamduna Ikai Khomnaba utki. Aroibada Reception Committee ki Convener Konsam Ongbi Rambha Devina thagat wahi piduna thauramadu maipakna loisinki. যে মণিপুরে যে যুদ্ধ সেটা ছিল সেই যে নুপিলান ওয়ার এগেইনস্ট দ্য ব্রিটিশ সেই নুপিলান ওয়ার আজকের দিনেও আমাদের এই সমাজে শুধু মণিপুরি মানুষের মধ্যে নয় বিভিন্ন সমাজের মানুষের মধ্যে আজকের দিনেও সেটা প্রাসঙ্গিক। সেই সময় ব্রিটিশ সাম্রাজ্যের বিরুদ্ধে লড়াই করা কেউ কল্পনা করতে পারেন। আর আমরা জানি যে 1904 যতটুকু আমার জানা আছে 1904 এ যখন প্রথম মণিপুরে ব্রিটিশরা যখন মণিপুরি লোকদেরকে জোর জবরদস্তি বিনামূল্যে বিনা পারিশ্রমিকে তাদেরকে কাজে লাগাতে বাধ্য করেছিলেন সেই সময় মণিপুরি মহিলারা প্রথম তার বিরুদ্ধে গর্জে উঠেছিলেন। আর তারপরে
1939 যে 1939 আমরা জানি যে মণিপুরের লোকরা যারা কঠোর পরিশ্রম করে মণিপুরে ফুড গ্রেনস প্রোডাকশন করেছিলেন, শস্য উৎপাদন করেছিলেন, কিন্তু সেই মণিপুরি মানুষরা যাতে খেতে না পারে, সেই যারা উৎপাদন করেছেন তারা সেই শস্য যাতে ব্যবহার করতে না পারে, সেই জন্য সেটাকে বাইরে পাঠিয়ে দেওয়ার সিদ্ধান্ত সেই সময় ব্রিটিশ সরকার নিয়েছিল। আর তার বিরুদ্ধে সেই মণিপুরি মহিলারা ব্রিটিশের বিরুদ্ধে, ব্রিটিশের সেই সাম্রাজ্যের বিরুদ্ধে, ব্রিটিশের সেই সময় যে শক্তি ছিল, আজকের দিনে থেকে যে ব্রিটিশের যে শক্তি, ব্রিটেনের যে শক্তি, তার যে অনেক গুণ শক্তি, কারণ সেই সময় পৃথিবীর প্রায় সব দেশ ব্রিটিশের অধীনে ছিল এবং সেই এত বিশাল সাম্রাজ্যের বিরুদ্ধে, তাদের বন্দুক গুলির বিরুদ্ধে যে বিনা অস্ত্র বিনা ভাবে যেভাবে সাহসিকতার পরিচয় দেখিয়ে তারা নিজেকে শহীদ হয়েছিলেন, নিজেকে সমর্পিত করেছিলেন, নিজেকে বলিদান দিয়েছিলেন, আজকের দিনেও শুধু মণিপুরের মানুষ বা মণিপুরি লোকরা নয়, সমস্ত ভারতবর্ষের মানুষ সেই নুপিলান দিবসকে, সেই নুপি ওয়ার যেটাকে বলা হয়, সেই ওয়ারে যারা শহীদ হয়েছিলেন তাদেরকে সবাই সম্মান জানান, সবাই শ্রদ্ধাঞ্জলি জানান। এই আন্দোলন আমরা দেখেছিলাম তদানীন্তন সময়ে ব্রিটিশ শাসনের দুইবার হয়েছে, 1904 আর 1939 ইংরেজিতে। এই 1904 আর 1939 ইংরেজিতে যে নারীদের যুদ্ধ হয়েছিল, এই যুদ্ধের কারণ একমাত্র ছিল যে অন্যায় বা শোষণের বিরুদ্ধে মণিপুরী সমাজের, নারী সমাজের প্রতিবাদ। আর এই প্রতিবাদ কেন? যে মণিপুরী পুরুষদের জোর করে বলপূর্বক তাদেরকে এক নির্দেশে কাঠ সংগ্রহ করতে পাঠানো হয়েছিল, যেখানে কোনো তাদের পারিশ্রমিক দেওয়া হচ্ছিল না। আর তার জন্য কি হয়েছে, যে জনজীবন ব্যাহত হয়েছে, একটা অর্থনীতির ব্যাহত হচ্ছিল। ঠিক সেই সময়ে মণিপুরী সমাজের নারীরা জাগ্রত হয়েছিলেন আর জাগ্রত হয়ে আন্দোলন করেছিলেন। আর এই আন্দোলনের 5000 তদানীন্তন সময়ে মণিপুরী সমাজের নারীরা হাতে অস্ত্র নিয়ে এই আন্দোলনে মুখর হয়েছিলেন। আর তার প্রতিবাদে আমরা লক্ষ্য করেছিলাম যে ব্রিটিশ শাসক তার মাথা নিচু করতে বাধ্য হয়েছেন, আর বাধ্য হয়ে তার আদেশ প্রত্যাহার করা হয়েছে। Ipa-ipal na warubiganu, ipa-ipal na suhaibadi, ima apangi mayamje, ay matamda meeting puting magta ay na jay bingay, aral walang midalang jing bigana. Kasi ama tawre, makoy na niya, may leadership oy kadagi monga, may belsinche, ay di pura kay he chaleba. Ako je phatang na teba, ako je gathering oy na bagi nante hay bani pisinche, asi magal loy na gyan tabi. Ako je gathering oy na bay lay nate, magi lingken pudopi. aduga aina hajaning badi akogi maira paibi se khungang khudingi leitraba jadaba akogi ithauni haiba koi khungang ngangnaba akogi jati ngangnaba ni haiba se ai mayamda thamjaningi aduga akoina nupi maira paibi na leitragadi manipurda akogi hajik lan thoiba sida akogi ima leiramdradi ima sing leiramdragadi akoi manipur se nahan na kangkhung chairangani haiba asigi wafam asisu ai thamjaningi aduga aikoi sigasu asumana manipur gi sumaina aikoi sigasu leitaba jadraba aikoi gi maira paibini haibasya takna thamjaraga aigi wafam si matang asidasi All Assam Manipuri Maira Paibi Apunmalup Ampal na Sinlangduna Marfutaruk Suba Nupilaan Lingsing Thoram Silchar Gandhi Babanda Chinglem na Pangthokre Ayukta President Benny Misrana Luki Piral Singkhalaba Matungda Silchar Park Road ki lambi masang da miyoi chamaron na saruk yaduna Swachh Bharat Mission Pangthoklaba Matung Nupilaan da saruk yakibi imasingi mapamda ikai khumnabod ki Aphongba mipamda President oina Benny Misra President Ampal Chief Guest oina Assam ki Mantri Sri Kaushik Rai Special Guest oina Mihir Kanti Som MLA Udharbon Rina Singh Chairperson Manipuri Development Council Assam Dr. Furi Sabambir Mani Manipuri Sahitya Parishad Assam Ngasepam Sanahal President Amsu Arambam Nandababu Retired Additional Secretary Government of Assam Junali Devi Assistant Commissioner Yambe Momon Laima President All Manipur Tamijingmi Apunbanu Pilu Wangkhaimayum Amusana President Machalaima Moirangthem Netaji Secretary General Mapi Council Manipur Dr. Sajabam Nurul Haq Social Worker Thangjam Brojen President Maipa
Sangeeta Begum President Assam Manipuri Muslim Maira Paibina Dais ki leiteng oibiki Chief Guest na Maira chukatuna thorom hogolaba matung Vijaya Singha Secretary Ampalna taramnok pagi warol aduga nungi oiba warol na Mem Tombi Singha na piki Maira Paibilu Udharbon na sayo isay sakhi akhanaba wangangloi Vijaya Singha Inspector Handloom and Textile amadi Dr. Mem Chaton Assistant Professor na Numirasiga Mari Lainana Maroi Babahum Kaya Thambiki Thoromasida Kangalaba Potha Krabi Maira Paibi Ima Singh amadi Maira Paibi Unit Singda Kudol Pot Piduna Ikai Komna Board ki Thoromgi Aroiba Sarukta Nupilaan Drama Matek Amasu Udlaba Matung Thoromadu Loisin ki Uma Kamrup District Committee amasung Women Handloom Society ani na kusam na dunangarang GMSO gi Community Hall da marputaruk suba Nupilal ningsing thorom mapung phana pangthokre thorom da miyoi chani henmana sarugya ki thorom gi ahan bada Uma WHC gi President KH Kunjeswari Devi na mipam haudoktuna sahit tarpan tauki amasung lengbirakpa mithunglen singboi kai khumna ki mipam haudokpa ga loinana Manipuri Bosti Maira Paibi Women Association na O More Apunar Des haiba isayo isai sakhi matungda Loop ki Secretary Faguni Devi na taramnok pagi warol amasung Uma gi Assistant Secretary KH Mala Devi na keynote address piki KH Mandakini Devi H Sobita Devi amasung H Radhamani na chingbana Nupilal gi maramda paper pathokhi wangangloi singi manungda mithunglen Dr. L Sukumar na maina wai tangna sam haiba powariga iroina bawari su mayekla na thambiki akhanaba mithunglen Umagi Central Committee ge advisor amasung retired principal W Joy Kumar na socio-economic change ki tangai phadaba du thamki guest of honor TH Irabati Devi na ima haiba sereng pathoktuna miyam gi pungning singsinki Guest of honor Umagi political advisor L Surchandrana Nupilal asi pandam ama leina pangthokna bagi damak fundraise tobagi wafam thamki Guest of honor Manipuri Bosti Maira Paibi Association gi President L Champa Devina mathangi marfutarek suba Nupilal asi hena mapung phana pangthokna bagi wafam panki NG Baladevna Nupilal amasung haukiba November 15 da pangthokiba dharna gi paudam piki akhanaba mithunglen L Hemanta amasung Bicham Kumarna Nupilal gi nunggi oiba wahantok amasung Umagi thabak thorong kya gi matangda panki Amsu Kamrup District ki Vice President Moirangthem Ras Kamalna Unglam chakta aikhoi pumba punsin minambagi apama supongdokki loisilakpada H Sobita amasung haki kangbuna Nupilal haiba sairoi isei ama kudol tamki Anchor oibiki bi Bangagargi A Ramabati Devina thakarwai phongdokki bagaloinana thoromadu loisinki haina Uma Kamrup District ki Secretary Laisram Buddhachandra na paudom lakli Manipur State asigi yamna maru oiba thorom ama oiriba Nupilal gi thorom Jiribam District tasu marputaruk suba Nupilal ningsing numit Observation Committee Jiribam na sinduna Jiribam gi Auditorium Hall Multi Complex Supermarket ta pangthokre thorom aduda Jiribam gi Social Worker N Buddhachandra Waset ki President N Nibarani AJMP ki President S Susila Jimpal ki President L Bimola Jimwak ki President TH Jini Devi WWOK की President H Thoibi, IKAL की President L Koibi, AMKIL की President A Asangbi, SWA की President Ibem Nungsi Amadi, AMOWBA की President Priyadarsani Devina, Chief Guest Amadi Presidium Member Oina Dais Tapamki. Thorong ka mari lainana Nupilal ki matangda tongan mamiyoy kaya na wangangki. Marfutaruk suba Nupilal ningsing numit ka mari lainana All Assam Meiteis Women Protection and Development Committee Silchar Committee na numidasi ka mari lainana adungai Manipuri Samas ki damak British singi mayok ta thauna phana leptuna mayok yakhiba athoba nupi singadugi maphamda committee asigi President Nibarani Singhana luchingduna Shraddhanjali katki Thoramda Renu Devi Meera Devi Rina Krishna Anjali Pramila Biromati Rajkumari Sagorika Vishwajit Sharma amasung Okram Lakikantana chingba miyoi singna saruk yakhi
Karigi ningsingdani December di tarani thoi Lisingam Chama Panda Kuntra Makan Kurandari Ima Singbi He Ima Athobi He Ima Apanbi Maliam Nakagi Athoibi Palim Ima Apopi Kachari Ima Singi Kuya Thamada Napari Namong Singa Mitlu Birang Singhana Hamoy di Jedi Rahatuna Legend Kayagi Layang Kudok Lamukna Rabana Pari Namong Singi Kandi Duna Nangja Chiba Kuding Ngapi Hiba Ima Singa Unsi Chupa Kauda Bapina View Ima Singi Thauna Lingjel Akan Ba Pangal Lausin Ima Di Nusi Kutel Asiangba Lena Jage Malim Labra Athoy Bini Ima Singa Silchar Flyover Implementation Demand Committee ki kangbu amana Kasar gi SSP gi office ta chatuna Silchar da flyover semgat pagi thabak thorom ga mari lainana WhatsApp ki kuthangda onataina bo wafam sing amadi miyamulana lamjing bayaba toknga sandorok pagi mayokta thabak lokhat pinaba Demand Committee asigi maigedagi wakat chero lamangarang pisinkhre Saknai raba saisakpa Jubin Garg laikidabagi case ka mari lainana tizin humjin bagi damak semkiba Assam Police ki akhanaba kangbu SIT na ngarang Kamrup CJM gi court charge sheet thangat khre SIT gi luchingba Munna Prasad Gupta na luchingba kangbu amana lamai lising ahum ga makhai panba charge sheet adu thangat ki charge sheet adu da Jubin Garg ki manager Siddhartha Sharma North East Festival Sillang bagi manungda ama oiriba Syam Kanu Mahanta Saisakpi Amrit Prabha Mahanta Masung Sekhar Jyoti Goswami gi mathakta BNS ki section Samaga Hungi Makhada Mihat bagi maral si bagi wapam yauri aduga Jubin Garg ki mari mata Masung Mahaka loinana Singapore da chatmina kiba Sandipan Garg ki mathakta BNS ki section Samaga Manga gi Makhada Hadnaba Honaba gi maral siri masigi mathakta bodyguard Nandeswar Bora Masung Pores Baishagi mathakta Thajaba Mangan bagi maral siri Hiramasida Hojikti Court na Wayal Chataduna Maralai Pasingda Chapsaba Chairak Piragani Haina Mukhyamantri Dr. Himanta Biswa Sarma na phongdokre Kasar District Administration na thokpa cherolamagi matungina National Highway number 6 ta leiriba Badarpur Ghat ki Gamonthong ngarang numidang pung 3 tagi pung 9 gi oina thingzinkhre thong asigi bearing kaibadagi thong asi semjan sajana bagi damak Nongmaijing numit ki numidang pung 3 phawa thingjalagani hairi masigi mahutta gari singna Kalain Khambar Bazar Bihara Babur Bazar Borkhola lamida chatpa yai haina khangan khre Hanagi Kendragi Home Minister amasung Lok Sabha gi Speaker oiramba Sibras Patil ngarang laikidre masagi chahi marfutara sukre mahangna laikidabada Pradhan Mantri Narendra Modi Congress ki luchingba Sonia Gandhi amadi atai rajniti ki luchingba kayana awaba phongdokre Bharat ki rajniti da maruiba thodang kya lobiramba Sibras Patil asi Maharashtra dagi horakiba Congress ki luchingbani Latur dagi mahak tarelak hana MP oiki mahakna Home Minister oiringai matamda Mumbai da thokiba terrorist ki lanjang adugi matungda mahak resign taukibani Jiribam gi NCDCL na Silangduna World Diabetes Observation Day ngarang pangthokre thoromda Dr. Yunus Ali CMO Dr. Binoy Prasad Sahu Dr. Justin Hobam amasung Jiribam gi hanagi SP Moirang Themu na mathang setna President Chief Guest Resource Person amasung Guest of Honor oina sarugyakhi M Mubina Jiribam Hospital ki pibam pagalakpa ubada thagatpa phongdoki amasung CMO Dr. Binoy Prasad na Jiribam gi DC Krishna Kumar gi thorang makhada Jiribam Hospital da athuba matamda gynecology amadi radiology gi doctor ani thabak hauragani amadi USG printer su laklagani haina phongdoki Lakhipur Online Channel asibu yengbiriba singna pawasibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu Aroibada maruoiba paw amukhanna Nupilaan ningsing thoram tongan malup kaya na senduna Manipur gi mapanda su ngarang chinglem na pangthokre Saknai raba saisakpa Jubin Garg laikidabagi case ta SIT na charge sheet thangat khre Badarpur Ghat ki Gamonthong pung 9 gi oina thingzin khre
हानगी केंद्र के होम मिनिस्टर अमसुंग लोक सभा के स्पीकर शिवराज पाटिल लेखिद्रे अमसुंग जिरीबामदा डायबिटीज निमित पांगथोक्रे गायनोकोलॉजी अमसुंग रेडियोलॉजी की डॉक्टर अनि थबक हौरगनी लखीपुर ऑनलाइन यूट्यूब चैनल की पाव संदोक जबा नसीगी ओइनदी मतंग असिद लोइजरे।